Thuyang tabiru khwai pumna pu image TV na taram na okse bogal loina Rajesh Kumar na khurumjari ngasigi maruba pauda Umphumari suba state level Subroto Cup football tournament ngasidagi tongan mapam ahumda haudokre Tarenchuba Gateway MBBS Abroad International Education Expo 2025 Impal Hotel da Patokre Bokso kimatang da school mahiroi shingda wakal tahan bagi campaign satakre Loinana Delhi da dalan kintabada meoi ani sire Mapungo po lobirse Manipur Lengaki Department of Affairs and Sports na sinduna ngasidagi hauduna tha asagi taratret power chathagadaba under 17 years girls under 15 years boys amadi under 17 years boys 64 state level Subroto Cup football tournament 2025 ngasi tuan mapam ahumda langjing achoba turf ground thawal ningombam ground amadi lilong sajing ground da haudokre Langjing achowa turf ground da chahi 33 makhagi nupi macha singi oiba 64 state level Subroto Cup football tournament 2025 haudopui thom aduda Youth Affairs and Sports Department gi secretary Naurem Pravin Department Asimaki Director Dr. Mayangbam Beto Central Reserve Police Force Sports ki Commandant ama oibata natana Padma Shri awardee amasu oidiba Olympian and Kunjarani Youth Affairs and Sports ki Assistant Director L. Anita Chanu amadi International Footballer Ngangom Balana Matangsina Chief Guest President amadi Guest of Honor oina saruk yakibaga loina handak Thailand da pangthokiba Women's ASEAN Cup 2026 qualifiers the Maipala Kraba Indian Nations Football Team the saruk yakibi Manipuri nupi sanari singbusu Youth Affairs and Sports Department gi maikai dagi Memento amadi achamba khudol pot piduna ikai khumnaba amadi pawning thogat po utki football tournament haudopagi thoram aduga mai leinana yaski secretary Naurem Pravin na fongdorpada afaba sanaroi ama puthokna naba hotnabada yumdagi hauduna akoibada leiba miyamna sanaroi singbu pawning thogat piba mathau tai loinana sanaroi singda fangliba khudong saba kaya adu atop mafam singda piriba khudong saba sing aduga lamdam asida piriba khudong saba sing asiga khetnaba yamna leirabasu lamdam asi senthok marang kaina leijadaba lairaba lamdam ama oikiba asina piba ngamdabani adum oinabak lamdam asida leiriba sanaroi singna lamdam asibu nungsiba amadi lamdam asige mingchat purakna naba hotnabada thawai thaba kidana hotnarakhiba asina ngasidi India state sengi manungda afaba sanaroi puthokpada Manipur su amani tournament asi pangthokna naba hotnabada khudong thiba kaya ama thengnarabasu Youth Affairs and Sports Department gi makaidagi sana khotnabana lamdam asibu masak takliba sanaroi sing ase yokhatpada amadi saukhatnaba hotnabada lepa leitana thauna amaga loinana thabak kaya tawduna hawgalakliba naharol singda sana khotnabada henna thawai yauna nab ithil piduna lakli hainasu phongdokhi Manipur di lairabani laire zaragasu khwaidagi yamna masing puthoise asi just because nakhoigi katopagi nakhoina honaba nakhoina sanaba masana dubu nuksiba discipline leiba sigi mayam sina maram oidna di mukoi gasi sigi level si yauraini yauraga Bharat India sigi mai por pudungam Nupi singda mapung oina nagan ba makhal gi cancer makhal ama oiriba angang khawd cancer cervical cancer makhal asi matam sana vaccination tahoraba matam sana screening tahoraba amasung matam sana layang chathahorabadi masidagi laina kanba ngammi haina Dr. Helen Kamai Aishodi Obstetrics and Gynecology in charge Gynae Oncology
Jenevsna Fondorli, Kakching Wari Panjao Palum Dalaiba, Ka Manipur College Kakchingi, Multipurpose Hall, the Women's Cell and Medical Committee, Ka Manipur College Kakchingna, Gynae Oncology Unit Jenevski, Lamjing Makada, Cervical Cancer Gate, Matang the Pangtokpa Awareness Amada Dr. Helen Kambaina, Wapamasi Fondokibani, Dr. Helen Kambaina Wakata Dunahai, Nupi Obi Singda, Naganba Makalgi Cancer Makal Asidagi, Equina, Nakto Osi, Hirabadi Nupi Obi Singna section Bamatai, Equina Matam Sana, Kangdok Pagaloidana, Layang Chatarabadi Cancer Makal Asidagi, Kanba Namgatoribani, Hainasu Fondoki, College Asigi Nupi Mahiroi Amasung Oza, Nupi Singna Saruk Yakiba, Awareness Program Aduda, Dr. O. Rudrababu, Principal KMC. Kakching Amasung M. Durjoy, Vice Principal and ISO, the Department of Zoology, Kamanipur College, Anina, Thormapusing Oina, Sarukyaki. Aikoi Mio Ivana Yamna, Kanaraba, Posak Kaya, Putoktuna, Kananaba Kaya, Luminary, LPG Putoklamduna, Aikoigi, Sakumgi, Chafu Uyan, the Hamuk Chusinba. Kolik Mosin Hanba Kayadagi, Kohanba Namle, Asigumba Kanaraba, Posak Asina, Aikona Chishil Hodaba Mikupta, Pokaraktuna, Miribagi, Punsibu Su, Manghan Basuyai, Aikona Aikogi, Maul Yamlo, Punsibu, Kanjahonarba, Aikoina, Matam Sana, Kanghorabadi, Punsibu, Kanjahubayai, Haina, All Guest Care, AGC, Manipur State Ki Program Manager, SH Joy Prakash Maitena, Hongdorokli. Idol Pioneer Club IPC Kakchining Tolekaina, AGC Manipur State Kakusam Naduna, Nasi Sri Sri Radha Krishna Mandira, Pangthokpa LPG gas consumer singna Sakthong gas asi Matau Karamna, Sin Gadage Amadi Kudong Tigadabadagi, Matau Karamna, Jackson Thorang Sing, Local Kadagi, Haibagi Matanga, Awareness Come Training Program, the Saruk Yaduna. SH Joy Prakash Maitena, Pondo Kivani, AGC Manager SH Joy Prakashna, Gas Sinaba Amadi, Section Thorangi Matanga, Practical Loyana, Miamda, Takiba Thorum Aduda Joy Prakashna Makatar Dunahai, Equina Sak Tongnaba Gas, LPGs Asi, Sinaba Matamda, Equina Gas Stop, Aduda Problem Labor, Kuding Loina, Takrakani, Adubu, Equina Kanjiludaba Amadi. Khangdabadagi gas pokhai thodok asi toina thoklibani maram asina aikoina gas thama tamda gas stop asoi badagi aikoina yadabasing adu khangdokpa ngamgani amasung aikoina kari kari tawwa yabage haibadu mayamda khanghanaraba awareness come training asi pakchana piduna mayamga wakhal taminabagi thorom asi pangthokpuni hainasu Hondoki, Nasi Awareness Program Aduda, AGC Manipur gi Field Assistant Rajan, Happy Rajan Amasung, Officials in Amadi, Idol Pioneer Club ki Tau Puba Kayasu, Saruk Yaduna, Laikai Adugi, Akoi with the Labor Nopi, Samarom, so Saruk Yaki. Ziar International Education Consultant Amadi Manipur Edu Mentor Sinduna, Taret Super Gateway MBBS Abroad International Education Expo 2025 ki Thorom Ngasi Imphal Hotel gi Sangai Hall the Pangthokri Thorom Aduga Mari Lena Expo Asagi Program Coordinator Dhananjoy Warang Themna Hai Manipur Leiba Mahiroi Singna Atopa Mapal Leibak Singda Mahi Masing Tamba Chatnanaba Hotnabada Thamoi the Chingnaba Kaya Amat Leiba Adu Koknaba Ate Atopa Leibak Singdagi Lakpa Higher Institutions Singi Mute Singa Unaduna Makoi the Leiba Samamnaba Adu Koknanaba Nasigi Program Asi Pangthokpani Loyana Mamang Sahi Kayada Lamdam Asidagi Mapal Lamda Mahi Nikina Tamhangani Haiduna Kanagumba Karana Aran Bamong da Tabak Torami Haibagi Singnabakaya Mahiroi Sing Amadi Imung Manungi Miyoi Singda Lairamba Adu ZR International Education Consultant ki Oinadi Thokloi Maramdi Mahiroi Singna Mapan Lebakta Tamgadarba Institute Aduga Hakteng Nana Wari Sanaraba Matungda Mahiroi Sing Asi Thabani Marakta Atopa Miyoi Singi Kut Amata Yaudana Honaduna Lakli Haike Moida ko kasi hapit manay local oy da mo so dum khambi bin aduna leiba mi me am so yam kano oy gentle oy loina gu nungai aduga environmentally yam nungai hai tare jaga se aduga angak china larik tambada yam kano oy jaga oy maroi no ji India da tambada
Manipur Heart Foundation sponsorship Makada Sky Hospital Amadi Haisnam Youth Development Organization ISYD o Anina Kusam Naraga Sinduna Tanga Chingyang Community Hall that ngasi nomogi oiba free heart screening camp ama pangthokre ngasi camp aduda OPD da me merphuma thoi patient nipana eco patient kunmarina ECG amadi patient tarani thoina blood sugar gi layang chathaki bagaloina na darkar leiba patient sing da hidak langthak sing chu lem na phangan ki heart detection tawgi khudong chaba asi thang gi miyam da natana moirang amadi masi akoi bada leiba khunja singi mioi sing da su phangba ngamki Kakching District Bar Association KDB ena nupi masa amasung angang sing da chataba miot minagi mari lainana ek ama oiriba protection of children from sexual offences pokso ek matang da school mahiroi sing da wakal tahanba awareness ke campaign chatakre Kakching District Bar Association na sapong lakpadagi paikhalakpa thabak thoramgi manung channa mahilosing sing da tuna ahanba ina free legal awareness program pangthokpagi charuk ama oina Kakching High Secondary School amadi Padmaratna English School the awareness program asi pangthokki hairi program sing asida Kakching District ki Bar Association ki members sing na saruk yaki pokso na ekna nupimasa amasung angang sing da piriba logi oiba ngaklo sing kari pibagi haibagi matang da KDB ge advocate sing na wangangki program asigi saru ama oina mahiro sing quiz sangdam na basu pangthoktuna makok mathang takraba mahiro sing da manamatum sing piduna pokning thawatki Arrest and detention under criminal laws BNSS BSA 2023 and its impact on serious offences and electronic inventory issues haiba hiram the normal legal awareness program ama Royal Academy of Law enam gi seminar hall dengan si pangthokre thoram du Manipur State Legal Services Authority LSA ga kusam naduna District Legal Services Authority DLSA District and Sessions Court Bishnupur amadi dedicated meditation center Royal Academy oinam na pun sindana pangthokpani haudopagi thoram duda High Court of Manipur gi Chief Justice Kapya Somasekar Manipur University Kanchipur Law Department ki head Associate Professor Yumnam Premananda High Court of Manipur gi Justice Ahantem Bimol Register General Ozes Mutumna atau Metunglan Sing Oina Saruk Yaki Thoromgi Saruk Ama Oina Bishnupur District ki SPKSS Ravi Kumar Yauna Law Khangna Mathok Tawriba Law Implementing Agency Singi Mioi Singsu Nat ki lengan Yanduna Taramna okay DLSA Bishnupur gi Thomi T.H. Johnson Judicial Magistrate First Class Kakching Nira Sinam Judicial Magistrate First Class Bishnupur Rasri Yambem Su Thoram Duda Wangang Luising Oina Saruk Yaduna Mari Dainaba Hiram Singda Wangang Ki Chief Justice Kampa Somasekarna Pongdoki Wada Law Enforcement Agency Police Institute District Magistrate na Singbana Law Niktina Khangna Amadi Chanaba Law Sinaba Tangai Pade Kesama Tokpada Physical Harassment Mental Harassment Haibasi Haibada Lui Mioi bagi Vrenda Neuron Crore Marputaruk Yauribani Masina Kari Pawi Kangi Haibadu Kangmusangi Legal Services Kamari Lainana Wangang Batabak Tawa Yamna Lui X Laws Close Mayam Kangbada Kangdabayade FIR Chanba Charsit Lankhatpa Victims Compensation Panghan Naba Kayasi Karamna Fangangani Kangba Maru Oi Fundamental Rights Neutral rights labor rights sing ngakpasu khangdabani haiki District Development Coordination and Monitoring Committee gi chairperson su oiba Inner Manipur Parliamentary MP Dr. Angomsa Bimol Akoijam Member Dr. Khangembam Romesh DC Bishnupur Puja Langbam IS ADM Bishnupur Tojam Upendro MCS atai dialog sing yauna ngarang dagi DC Bishnupur gi office da Bishnupur district laiba tongan ba losen singi makok thongba official singa paminaduna
Numit nini pangthokkiba Disha Committee meeting Bishnupur district ki oina ngasi loisinkhre ngasi meeting loisilaba matungda MP Dr. Angomsa Bimol akoi jamna DC Bishnupur की ऑफिस कॉम्प्लेक्स लेबा वन स्टॉप सेंटर की ऑफिस चंगदुना फिवम यंगसिन की एमपी ना वन स्टेप सेंटर की ऑफिस बिल्डिंग सारम खिबगी मौंग क्वालिटी कंट्रोल तोरम्बा तोरमदबा कयासु यंगसिन की डॉक्टर अंगोमसा बिमल अकोई जमना फोंडोकिबदा लेबाक सिगी मियामबो याइफननबा सेंट्रल गवर्नमेंट स्कीम निफोम दोय लेबाक सिदा पाइखतलिबा असि नियम सुमना पाइखतलिब्रा पाइखतब्रा खांगदोकननबा दिशा कमिटी असि सेमदुना था अहुम खुदिंगी मीटिंग तौदुना यंगसिनबगी सरुक अमा ओइना मीटिंग असि पांगथोकपनि हाइखि सिदसु गवर्नमेंट की वेबसाइट दी मी ममिंग बेनिफिशियरी का पीरा थबकती तौखरे एना हाइबा अदु तौरमदबा माइना इंप्रूवमेंट्स प्रोबेबली इन फोर्टकमिंग पार्लियामेंट सेशन जसु पुका के सिदी अखोई मियाम ना खंगदम अखोई आकाश बिल गा ngangnabam leida meteron da so thabak tawduna lokthokibda I discovered some of them, so I told them thabak to asoibe singa chumtho akhoi masen ngaktani tamna progress tawga adu yamna scale je chawbo yabagi poram su uba mami tai khara lamdam asibu nga gi pothokta me pal tangdana bagi nga yok liba singbu lamdam asigi miyam na kai khumna baga loinana awang mathakta thangat pigadabani haina amoko gi president PS Dando luang na phondokre All Manipur United Fish Farmers Association na sinduna pangthokhiba pisciculture training program da saruk yakiba trainer singda certificate yentokpagi thorom da ofam asi phondokhibani Imphal West ki manung chanba Lafopa Tera Maya lekai gi community hall da pangthokhiba thorom aduda nando na makha taraduna aikoi miyamna yelhomi kansi haina sin khakta laurga leibagi mahutta yelhomi aikhoiga mamang ngaidagi sagonaraklaba polam singbusu yokhatpa mathau tai haiki asi certificate yentokhiba training asi chahi asigi medagi jun thada Imphal West ki Lafopa Tera amadi Hiang da Punjab National Bank Rural Self Employment Training Institution Kaching District amadi State Bank of India Rural Self Employment Training Institution Imphal West ka kusam naduna pangthokkhibani Manipur State Kala Academy Imphal na sinduna Wangkai High School da थासगी नेपाल दगी हौदना चथरक्किबा थांगतागी वर्कशॉप ngasi losinkhre workshop losinbagi thorom aduda संगीत नाटक एकेडमी अवार्डी पद्म श्री कचिंग तावम सनाथोइबे शर्मा amadi education schools valley manipur gi assistant director Bisheshwar khomoksham yauna wangkai high school gi oza sing chu saruk yaki noit mangani chupna chathakhiba thangtagi workshop losinbagi thorom aduga mari leinana संगीत नाटक एकेडमी अवार्डी पद्म श्री कक्चिंग तावम सनाथोइब शर्मना फोंदोक रखपदा थांगताना मणिपुर की येलहो ngaidagi लेरकलबा चटना कांगलोन अमदी नाच सेंगबलकपदा अचौब थौदांग लौदुना लाखिबा अदु तुंगदा हवलकलिबा इंखलकलिबा माहिरो सिंगदसु मसिगी कानाबा सि पिननबगी पांडमदा वर्कशॉप असि पांगथोकपनि मरेबाक मजाति नुंगसिबगी वकलोन चलहनबा मसान मौफबा अफबा खुनाय अमा सेंबदा थांगताना पीरिबा कानाबसिंग अदु लमदम असिदा लेरबा स्कूल कॉलेज सिंगदा माहितमलिबा माहिरोय सिंगदा खंगहनबा मथौ तारकबा अमदि थांगता मसानबु मियाम ममांगदा कुमहै ओइना येंगहनबतनदना स्कूल कॉलेज सिंगदा चत्तुना थांगतागी पोलम सिंग अदु ताकपि तंबिदुना मटिंग लेबा खुनाय अमा अमदि मरिबाक मजातिगी चटनबी ngak senduna thamnanaba hotnabani loina thang ta asi mamangai da lamdam asi umang wamangna question mafam ama oiramba aduna maram oiduna salan singda masa kanjanaba hotnabada khulai oinasu sinarmi masidanatana lamdam asida atokpa miransa singna landarak padasu lamdam asi kanana hotnabada thangtagi achouba mateng laudarami haina hongdoki सही खुदिंगी पांगथोक्तुना लाकपुगुम हदक सही असिगी ओइनसु रामलाल पॉल 1982 बैच alumni gi nasinduna school asigi bosem amasung kosem na lowa examination da mark wang na fangduna pass torok laba mahiroi singda manamathum piduna poning thogat pagi thorom school asigi auditorium da pangthokre thorom adu Ramlal Paul
1982 batch alumni gi president justice aribam guneswar sharma school aski principal hawam padmani amasung State Director Nagaland Mera Yuva Bharat Ministry of Youth Affairs and Sports Government of India gi salam dhanana maru oiba president member sing oina saruk yak Oza Singh amasung Mahiroi Singna saruk yakhi thorom aduga mari leinana saruk yakhiba Ramlal Paul 1982 alumni gi president Justice Aribam Guneswar Sharma na pongdorokpada school asigi alumni asina horokliba Mahiroi Singh yai panaraba tabak kaya tawdun lakli masigi saruk ama oina school asigi oiba ISSLC amasung kosem loba exam da map wangna phangduna pass tawraba Mahiroi Singh na pongning thogatuna mana asi pibani loinana school asi nupa khaktagi oramba adu haujiki nupi masasu yaurbanina lakadaba sahi singdadi top 10 fawbagi manungda yauroknaba hotnaminasi amadi Ramlal Paul 1982 alumni gi Pandam di school asidagi afaba Mahiroi kaya puthokpani ngasi piriba mana asi Mahiroi Singda afaba Mahiroi puthokpada puning thogatpo oina pibani school asigi leiriba afaba oza singa tanaduna hojikti hena phananaba hotnarsi haina puning thogatpa wafam sing phongdokhi Pandit Dindayal Upadhyay Institute of Agricultural Sciences the puwa thang mangam loidaba sel gi demand tawbigano education free zone ohenbiu Manipur da amat ngaiba agricultural PG Institute asibo Hinganbiu haina Pandit Dindayal Upadhyay Institute of Agricultural Sciences ki oza sing amadi Mahiroi Singna Institute asigi ulog leiba office ki mamangda ngasi wakan pam sathakre wakan pam aduda puwa thang mangam loidaba Senkai Tumkai Tobigano Fonda Selgi Deban Amadi Akiakang Tobirakano Lyric Tamba Fanghan Biu Haina Thaba Placard Kayasu Sindaki Wakan Mifam Adugamari Lenana Pandit Dindayal Upadhyay Institute of Agricultural Sciences ki Director RK Imotomba na Pongdo Kibada Manipur Tokli ba Irang Asi Hek Horokpadagi Institute Asida Puba Thangba Ngamdaba Senkai Amadi Akiakang Kaya Pirakpa Institute Hangba Yaroi Hybrid Singba Kihlakpadagi Kamengda Labor Institute Asigi branch oina horticulture amadi forestry tampham hangbang amlakpadagi ulog Labor Institute asida posilaga lakhibani adu bo aki akhang kaya pirakpana ojasing office lak pafawda mipai ba poknare maram asina makhatana senkai thumkai aki akhang Tawbidana Mahiroi Singh asibo mapung fana mahi tambada amadi institute asibo chaukat hanbada irecha singna mateng pangbiu haiki Manipur Amateur Kho Association gi hojik General Secretary oiba Moirangthem Madhusudan Singh bu thasi anida New Delhi da laiba Kho Federation of India KKFI gi office da pangthokeba annual General Meeting na KKFI gi Vice President oina yetnabalitana khankibabu nungaiba amadi apen phongdok tuna mahakpu okpagi tharom ama ngasi khambok leiba Wisdom Foundation School campus sa pangthokre MAKKN amadi Thawal District Kho Association anina sinduna pangthokiba thorom aduda makagi Vice President K Baruni Chairman L Manau Vice President Obudi Khambok Jilla Parishad Member KS Rajmohan YK College ki Principal Dr. KS Jugindro Amadi Waikong PSK OC Incharge Dr. O Zotinna Athoy Mitung Singh Oina Saruyaki Amadi Tongan ba Wakagi affiliated unit Singhi office bearer Singh official Singh player Singh Loinana sports organizers sympathizers local leaders kaya na saruk yabaga loinana tongan ba kudol pot kaya piduna harau taramda Tayamba Phongdok Nakhi Amadi Oza M Madhusudan na Sanaroi Singh Maru oina Kho Masana Gidamak Kathok Piriba Kaya Gidamak Apen Bawafam Kya Phongdok Nakhi Maki experience Amadi sports tab Kathok Pagi Thauna Asibo Khangbiduna Kho Federation of Indiana Lemjanai Warba Vice President Gifam Pirakpabu Manipur Amateur Kho Association gi Executive Council Amadi Manipur gi Players Singi Maikadagi Apenba Amadi Nungaiba Poi Amadi Mahaki KKFI gi new post Asiga Loinana Ahenba Development Purakani Thazi Haina Hondoki
company amagi act amasung rules ki matung ina Manipur lengakna Manipur Home Guard khakki oiba tonganba commandant general thambiu haina Manipur Home Guard Employee Welfare Association ki president Y mangi singna phongdorokli ngasi Home Guard Welfare Scheme members kuntramato retired chatkiba da Manipur Home Guard Employee Welfare Association amadi Home Guard Welfare Committee gi makhada retired chatkriba member kuntramato ikai khumna utpa oina member amam da lupa lak amam khusinabagi tharongga mai lenana mahakna makha taraduna hai Manipur lengakna Manipur Home Guard singbu DA hengattaba ration money pidaba promotion gi amadi lengaki employees singda pidiba khudong saba kaya pidaba asi matam kaya gi mamangdagi Manipur lengakta pibinanaba demand taukhrabasu hojik phawba pibidana leiri maram asina Home Guard ki phangpam thokpa mari association asin talibu demand sing asi mari leinaba authority na athu da thabak to onthok piu fondoki gm hall da pangthok khiba thorom aduda Manipur Home Guard Employee Welfare Association ki Vice President S Pravat Manipur Home Guard Employee Welfare Association ki Vice President P Chandra Kumar Manipur Home Guard 1st Battalion ki MD Wahid Manipur Home Guard 2nd Battalion ki MD Matlib Manipur Home Guard 3rd Battalion ki Y Tesmala Manipur Home Guard 4th Battalion ki MD Abdul Salam Manipur Home Guard Kakching 5th Battalion ki MD Yakub Ali Amadi Battalion asidagi TS Dijan Mitaina Mitunglen Sing Oina Saruk Yaki Democratic Women Front DWF na sinduna lup asigi anba women sensitization gi thorom ngasi wangkhai da leiba naharol sinta kanglup sanglen pangthokri thorom ado Democratic Women Front ki president khundongbam bajani Democratic People's Front ki president Dr. Narengbam Rajiv Kumar Democratic People's Front ki Vice President Khundongbam Sini amadi Manipur State Assembly ki retired Secretary Yendrambam Indirana Athoi Mithunglen Singh oina saruk yaki thorom aduga mari lenana Democratic People's Front ki Vice President Khundongbam Sini na hai aikoi gi iramdam aikoina kangidabani isana isagi lam lengak chaba isana isagi senthok lambi lehanduna afaba khunai ama oyanabagi pandam da changchilak political gi oiba khongthang amani matam kaya gi mamang da iramdam asigi sotharak liba kaya asi kannana baseso singna lengak ta demand kya tarabasu lengak na tabide amadi kunai gi saktam su kaitharak liba saktam asi kannana bagi damak Manipur da leriba mama singna assembly legislature da changba ngamnana Democratic Women Front ko walup asi sembani haina phongdoke lailam thokpagi matang da nomagi oiba khana nenabagi mefam ama omang lai kanba apun balok ukal na sinduna pangthoke palace compound laiba lup asi office ta pangthokpa thorom aduda moderator oina Manipur University of Culture ke associate professor Dr. T.S. Rushishan ga loinana Uttara Sanglen Sana Konongi Pena Hanjaba and Borsan Lining to Sanamahi Temple Board ki Amaibi Asupi Langbum Isai Hanbi Amasung Mutum Maniton Maitei General Secretary Ukalna Resource Person Sing na Saruk Yaki Ngasigi Thorom Adu Pangthokpagi Matang da Ukalgi General Secretary Mutum Maniton na Fongdok Kibada Handak State Asigi Toan Wapam da Pangthokpa Umanglai Haraubagi Lailam Thokpagi Thodok da pam da ba thodok khara thoki hairba thodok sing asi karidagi thokpono haina ukalgi maikaidagi thigatluba matamda lailam thokpagi thorom asida mana pamba mawongda taunabadagi ayamba oiramki maru oina ukalna sinduna pangthokpa merame phomgi warapki wangmada lai committee amadi lai puriba singna pangtouda torokpadagi oiramki asigumba asoiba kaya asi makhata na thoktana kari karamba thabak thorom sing pakhat kadabani haiba adu ngasigi mifam asida yamna taretara thongna khana naina gani masidagi lakpo warep adu ukalna handak pangthok kadaba mera mifam da amuk hana puthokuna khanaraba matungda mathang sahida pangthok kadaba lai haraubugi tharamda makhata na pamdo thodo amatta thondana lai haraubugi liklam adu chumna pangthok hanraba hotnaragani haiki
MPCC की प्रेसिडेंट सुवाइबा वांगखेम SC की MLA के मेघचंद्र की मिजेंग मखादा वांगखेम यूथ कांग्रेस कमिटी की प्रेसिडेंट मोरांगतेम रॉबिन्सन ना लुसिंग यूथ सिंगना SC असगी मनुंग चनबा हयल लबुक की लंबी दा लेरंबा पोटहोल सिंग मेंशन बा होक्रे पोटहोल मैन बा अदुगा मरी लेना वांगखेम यूथ कांग्रेस कमिटी की प्रेसिडेंट रॉबिन्सन हाई की बदा हयल लबुक की लंबी असि ब्लैक टॉपिंग तौननबा वर्क प्रोग्राम दा हाफ की बनी अदबु डबल इंजन लेंगाकना कक्थत की बना लंबी की चथोक चसिन कयादा खुदोंग चादब मायोकनबा असिबु येंग खरद ओइरबसु सापननबा हाइदुना खोंथांग असि पाखतचबनी केंद्र असि लंबी थोंग अयांबा फसिलक्तबना मरम ओइरगा वांगखेम यूथ कांग्रेस कमिटी ना अंगंबा लेवल दा केंद्र की मफम अतैसु मथंग मनाउ नायना यंगसिनजरगा सेमजिनबा होटनरी हाइनसु मखा ताकी लेबक्तिबा मोइना अदो सिगी पोसिदैदा कोई प्रजासिंगनसु दगी वांगखेम यूथ कांग्रेस कमिटी की माइकैदगिसु अमदी ऑनरेबल MLA की माइकैदगिसु यामना नुंगाइतबा सुम प्रॉब्लम कया अमदी मायोंगनरी अदुबु तंगाइ फदना सत्तबा यादबा नुंजु थागी मतमना ओइरकपगा मसी कोई कितंग साफननबा तौसे हाबगी पांदमदा सुमाइना पे तौजबने दुगा बिष्णुपुर डिस्ट्रिक्ट हेडक्वार्टर लेबा बिष्णुपुर कैथेल फाउदन चटलिबा तिदिम लंबीदा पोटहोल कया लेबना लंबीदा मयामना गाड़ी चटपदा खुदोंग चादब कया मायोकनबा अमदी लंबी की खुदोंग थिबा कया थोलकपना लेंगाकना सेमजिन बिद्रबा लंबी असि बिष्णुपुर बाजार बोर्ड नंगसी सेमजिन ग्रे बिष्णुपुर बाजार बोर्ड की वाइस प्रेसिडेंट तखेलमम विक्रम जॉइंट सेक्रेटरी हुइड्रोम याम्बा ट्रेजरर थोक्चोम अजित याउना बाजार बोर्ड की थमिसिंगना रोलर अमदी मशीन सिंग सिनदुना बिष्णुपुर बाजार की फॉरेस्ट गेट तगी पुलिस स्टेशन ममांग फावगी मनुंग लेबा पोटहोल खुदिंगमक नुंग लेंगोय कोयला सिनदुना मेनकी अमदी रोलर ना लेवलिंग तौखी लंबी सेमबग मई लेना बिष्णुपुर बाजार बोर्ड की वाइस प्रेसिडेंट तखेलमम विक्रम ना फोंदोखिबदा डिस्ट्रिक्ट हेडक्वार्टर निदि हायरगा बिष्णुपुर कैथेल की तिदिम लंबी असि पोटहोल मसिंग यामना लेमनखिबना कैथेल द एक्सीडेंट तोयना थोकपा मी तिनखलकपदा मतमदा गाड़ी मसासिंग मथंता तुब कया यावरपदगी बाजार बोर्ड ना खनरगा सेल खरा कायथोकलगा लंबी सेमबगी थबक असि पाइखतपनी लंबी चटप गाड़ी मपुसिंगनसु अंगंबा मटेंग पांगबिरमी मसिगिदमक थागतली हाइखे नॉर्थ दिल्ली की वेलकम एरिया लेबा मथोन मरी वांग दलान अमा किंथरकपगी थौदोक्ता मियोय अनि सिरे नेपालना असोपन नंखरे थौदो अदुंगसे अयुक थोकिबनी अते अकाय मरक्ता थोलकपा ngamdana मियोय खरा लेरे हाइना चिंगनरी थोलकपा ngamdana लेरिबसिंगी मनुंगदा इमुंग अमगी मियोय तरा यावरी दिल्ली फायर सर्विसेस ना अते अकाय मरक्तगी मियोय अनिगी हक्चांग लोकपा ngamkre असोकपसिंग अदुगा पुन्ना GTB हॉस्पिटल दा पुखरे मखाताना थीबगी थबक चथरी सीनियर पुलिस ऑफिसर अमन हाइखिबदा ngasi अयुक पुंग 8 मरी अद्वाइदा इदिगा मनाक्ता लेबा मथोन मरी वांगबा दलान अमा किंथरकपगी पाव अमा वेलकम एरिया दगी फंखी पुलिसना दलाल अदुगी मथोन अहुम किंथरंबा थेंगनखी असोकपनिपाल रेस्क्यू तौखरे 8 ना JPC हॉस्पिटल दा अदुगा अमना JTB हॉस्पिटल दा पुखरे हाइरि हौखिबा थादा काइखिबा एयर इंडिया एयरक्राफ्ट की प्रीलिमिनरी रिपोर्ट तगी थौदो अदु इंजिन न थोनखिबनी हाइबा खंगबंगमख्रे लंदन बाउंड प्लेन अदु अहमदाबाद एयरपोर्ट तगी पाइखतखिबगा मालेमदा अमु हलक्खिबनी एयरक्राफ्ट अदु तोंलक्खिबसिंगी मनुंग अमखक नतना पुनमक सीखिबनी बोइंग 787 ड्रीमलाइनर की कॉकपिट मथौ तोरक्तबदगी इंजिन दा फ्यूल फंगलक्खिदे प्लेन की ब्लैक बॉक्स तगी इन्वेस्टिगेटर्स सिंगना पुंग निफु निफांगी फ्लाइट डाटा याउना डाटा पुंबा फंकी एयरक्राफ्ट अदुगी इंजिन अनिमक्ता 180 नॉट्स की एयर स्पीड फंकी फ्यूल फंकीदे फ्यूल कट ऑफ स्विचिंग रंदगी कट ऑफ ओइके इंजिन सिंगना पावरिंग बैक तौवा होरकपदा प्लेन अदु क्रैश तौरखरे सानबगी पाव शेख बाबू मसब मेमोरियल ट्रस्ट ने स्पॉन्सर तौवा अमदी ऑल मणिपुर फुटबॉल एसोसिएशन सिंधुना पुन्ना टीम तार निपान सरुक यादना ग्रुप अनि थोकना खाइदोक्तुना तागेल साइ ग्राउंड चथरिबा अनि सुबह प्रीमियर लीग 2025-26 के ngasi sanakhiba ahanba match da aba khatrigrau amadi
Wafa Wangoi Anina akan melamba taunaduna sana kiba match aduda Wafa Wangoi na aba Khatrigao panjal ani amada mai thiba piki amadi ani suba match oina AFC angtha amadi SSU singjamai ani sana kiba match tana team ani makna panjal ani chanduna draw oiki loinana league round asigi hayengi ahanba match oina ayupung Nepal makai taba matamda UCFC Chandal amadi Asufi mau ani lamba taunarawa matung ani suba match oina nungtilgi pung Taranithul makai taba matamda KIYC Khatri awang lekai amadi Judo hingang amadi ahum suba match oina nungtil pung ahum taba matamda YSWA Ulo amadi sagolban ani lamba taunaragani hai District Kang Association Jiri Bamna Sinduna Dibong Kunogi Community Hall Gi Kang Sangda Kang Kutta Tok Nasrok Yaduna Sanariba First Mixed District Kang Tournament 2025 Kwing Asishana Kiba Preliminary League Round Match Yawl B Amadi LEC B Bo Panjal Bapal Tariata Baitiwa Piki Matangi Match Slagli July Gitang Tara Mariginong Tilpung Amat Taba Matamda Yawl Diga MNC Biga Sanagani Aroibada Maropa Amuhana Umpumari Shuba State Level Subroto Cup Football Tournament Ngasidagi Tongan Tongan Pum Ahumda Haudokre Taret Shuba Gateway MBBS Abroad International Education Expo 2025 Info Hotel da Pangtokre Okso ek kimatang da school mahiroi sing da wakal tahan bagi campaign Chathakre Loinana Delhi da talan kinthabada mioi ani sire Ngasigidamakta paudam pizaba matang asir loishinjare mejang tabirba khwai pono po amuka hanna khurumjari